Pauxidi Yumpum Upamaru Paukara update Togeri ADGP Masa Mathanta Kapsinjabada Soktuna Aruba Fibamda Leikannakhre. Additional Director General of Police ADGP Law and Order Arvind Kumar ngasi Ahan Manipur Rifle Complex ta Leiba Mahake Office Semberda Masa Mathanta Kapsinjabada Haikhre Mathina Soktuna Aruba Fibamda Imphalgi Rajmedi City da Pukatuna Leikannakhre. Pausi Mahakpo Leikannakhre Hospital aduda lakeba senior police officer amadagi Khang bane. Arvind Kumar 1992 base IPS Manipur cadre के ऑफिसर ने ममांग महक IB की जॉइंट डायरेक्टर ओरमे महक बिहार स्टेट दगिनी हायरे महक की खदांग पान मरु अम मकोक फाउदो के हायरे पुलिस ऑफिसर असिन हक्सिना खोंथांग अम लोरिबसि मरम असि ngasi angan pamatam phawda khangba ngamdre thawdo asigi pawk tabada miam angak papuk nakhe Manipur police ke senior officer sing mahak po laying lipo hospital da satuna ana bahang nakhe thawdo asiga mari leina na police na case amalokotuna thijenba hokre haire atopa paw amadana IMD na Akanba Nong Chugani Haikhre Indian Meteorological Department na Northern India amade Northeast State singda mathang genobet omni phawda Akanba Nong Chugani Haikhre IMD na phongdokibada Akanba Nong asina chawna amanga ta thoklaba yai haina su paw asina makhatari marakasida ASSAM da Echaoda rhino taret jawna sa marfutra taruk isingna chendakhre Echaoda sikhiba drama pan chure ASSAM ki Kaziranga National Park ke ayam basaruk haibadi sa da marfutra manga herna isingna thumjin kibada ki park asida leiba rhino taret yauna animal marfutra taruk isingna tawthakre haina National Park Authority na phongdokre atopa rhino amana Echaoda da leikhidre haire Park Authority na phongdokibada anti poaching camp sanikulum toy ki manungda yankhaimapan isingna thumjin khre haire isingna thumjin kiba asina maram oiraga rhino tiger sing park asida ki chenthoroktuna manak nakba khul sing da sanction khre haire atopa kharana karbi health sing da setkatlaga national highway da thorakre haire hauki be rhino meter national highway da rhino ani miam na thorakpa oki haire wildlife rehabilitation and conservation na rhino cape ani tiger mari hoktiyar chama supna ahum yauna wild animal sama kunthra gani toy kankhre haire amana ASSAM gi chawk asina district ko nipan da mi la kunthra ga manga ising no question dona leikhre hauju pabudi isau asina mi humra mapal leikhidre mi lising yang khaina tongan ba relief camp sing da sangjapam logduna leikhre NDRF amadi SDRF na isau nanglaba mafam sing da mi kan bagi thabak sathaki bagar loina lan mi gi mateng lokre hairi Khang Heiraba Vetran politician singna Leibakki Kari Tourmlabage chief minister Khanglabani Heirabani haiduna ngang chakleba lamdam asigi Vetran politician sing sanglaba sahi kun kunthra romsi Leibakki maruiba issue amata loichelamdana masana pariba department adudagi lut tawraga chatkhiba ngaktani haina chief minister longthomba birena phongdokre wapama singasi khadi and village industry board na sinduna chief minister ki secretariat ta pangthoki barajya sabha ki mikhal da mai pakraba laisem basana job okpegi thorom amada chief guest oino charuk yaraduna chief minister and birena phongdoki bane magna makha taranun haiki state asida phongphong sana leiriba nagagi koki ki lalhauba ki ngamkhai ki issue sing sanglaba sahi kunthra rom asi loisindana lakhibare haujik akhang ahi satuna ngangleba veteran politician sing asina Heiraba Leibakki maruiba issue sing asi loisilambagi mahota masana pairiba department sing adu sendal lambi ontoktuna lut tawduna charkhiba ngaktani adubo sahi aung kha ngariba BJP lainga kasena singtam gileram nungsi sanaba adu hanjal handuna haujik nungaina leire sahi aung ki mamang dalamdam masi kari phibam dalerambagi aibasi miyamna khangnarabani mamang dalamdam masi awawa phibam daleram libani miyamna mihut khanbada soibadagini miyamna mihut khanba matamda selhenba Selian bangamba sak pija bangamba mi lei bangamba khanduna thagalapana ngasi aikhoina wari bani masimian wakal tamina basangi state asida BJP lengak heklak padagi paikat pahauki ba agriculture revolution mai pakadore labukching matam pumbada sangan naba scheme kaya mai pak na paikat pa aure mayam asi sahi kunthra gi mamangda Tourmlabage miyamna ngasi wari basi waramloi mamangi lengak matamda scheme natrukna project amata masak naina loiselaga thamlamde magna makhatara dun haike BJP na tunglam chatki lambi yathoktuna leibi issue mayam asi loisana pa wakhal ronda ining thau laisem basana jawbo MP oina thagat pani ai khoina swaida labu budi ining thongna pukhai ama phamduna miyam gi apam basing phongthoktuna center na henna lumna logani aroibada content sing asigi maru pa paw khara asi pa paw dam jariba Manipur Local News YouTube channel amade Facebook page asidagi yengbiriba punamu puthagat jari loinana channel asina adumda kanarabade subscribe like and share to ba kabi gunu punamu amuka hanna thagachari